India के proxy army के Asiba hachang tara khomjinduna poloikre haukiba January 18 की Indian army amasung makhoi kunek proxy army sing thajinduna Kamjong district amasung Kabo Tampa ki lona bamafam Manipur na yawoloi singi base camp amada landaraktuna tha sigi mari faw banakalani da kan momong da thongmai kapnaki landa bachanglakpa proxy army sing ado Manipur gi yawoloi sing na handuna kapada sikhiba singi hakchang lamang tumhang da pat pumduna taaduna laibadagi lamlaki sa uchek sing na set tuna chaba pat pumbagi manam namthi badagi yawoloi sing na Asiba hachang tara khomjinduna mai thadokre nongmai maruna pan badagi soktuna chatpa ngamdaba kona siduna khara lapna taaduna lairiba Asiba hachang sing lairi nakalani maktagi changsin naba khudong chadaba mafam oiban hachang sing adu lokhotpa ngamdan bani haina pawgi source asina makha tari nakalani makta lan khara lepna kre adubu marakta lapna nongmai kapna ba drone dagi bom thadana badi hojiksu makha chathari maikayani makhara handokna raga fibam semna duna lairi Kabo Tampa ki tungcho the proxy army ke Asiba hachang yang khairom su lairon chan khibagi thajaba yaba paw amana hairi loilam sandokpa mayanglan mi singna hojiksu proxy army khomgatuna anauba proxy war ama tawna basem sari adubo ningtamba taliba yawoloi singidi singnaba khudimak mayok nana basem saduna lairi haina supawgi source asina makhata na fongdoragli pa punma kholawge update gi lakhocherage Kuki singna kangpukpi da AK rifle pairaga football sanabagi social media da viral oire ngasi numidang sora da mioi amana chingmi nupi amaga loisang da amot pali chatlammi haiba wahaudagi koi saunaraba mioi singna mioi aduna yaubani haiba luf amagi office da akai atoi thol lakpadagi achauba irang thok lure Miyam adubu Kakching District Police ki Additional SP anina luching matim na numidang pung 4:30 rom tarakpada chair gas kap tuna tan khairaga laksin kre hairi jiri lambida matam kaktaba economy blockade ki khongjang handokre Jirbam District pu mapung phaba hospital ama oihanduna miyam na ana layengi mapung fana fanganbiu hospital asegi MO amadi MS thambiduna leifam thokpa doctor sing staff sing amadi equipment sing mapung fana thambiu haiduna monitoring committee 50 bedded Jirbam District Hospital na haukiba January 3 gi ahing nungaidagi National Highway 37 Imphal Jirbam lambida matam kaktana economic blockade tatharakiba adu ngasidagi handokre khongjang asi handokibagi maramdi ngasi Jirbam Hospital da Manipur lenga ki health director masamak laktuna hospital asigi phiwam yengsin khibaga loinana monitoring committee 50 bedded Jirbam District Hospital na taliba maram chaba dabi sing adu athuba matamda thabak oina pangthoknaba honagani haina thajaba pibadagi economic blockade ki khongjang adu handokibani hairi committee asigi convener TH Montessori na fongdokibada ngasi health director na thajaba piriba asi athuba matamda thabak oina pangthoktuna 50 bedded Jirbam Hospital bu mapung phaba ana layeng sang ama ohenambagi thabak paikhataba tarabadi economic blockade chagi henba akan makhongjang kaya changsin gani hainasu phongdokhi editorial kalam dagi lakhocherake Kuki narco terrorism lan leibak thugai gi haibani fammi hobagi nate tha kun helaklaba Kuki narco terrorism gi miyoibagi hak khongaw na ba hingsa ta namang tharaga maitei singda leptana chatharagriba asi leibak thugai na balandani fammi hobagi lanate haibase ekoi khudimana wakhal taminaba matam oire chahi lising ani henbagi puwari leijariba Manipuri sing na ngasidi mikap thoklasi ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯔꯝꯅ ꯀꯟꯗꯨꯅ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯍꯪꯒꯠꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯌꯦꯡꯁꯤꯟꯕ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯔꯛꯂꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯉꯥꯛꯄ ꯀꯟꯕꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯊꯦꯡ ꯀꯌꯥꯗ ꯅꯣꯛꯅ ꯊꯋꯥꯏ ꯀꯠꯊꯣꯛꯂꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯀꯥꯎꯕ ꯌꯥꯔꯣꯏ ꯏꯪ 1819ꯗꯒꯤ 1826 ꯐꯥꯎꯕ ꯆꯍꯤ 8 ꯈꯨꯟꯇꯥꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯅꯪꯈ꯭ꯔꯕꯁꯨ ꯊꯧꯅꯥ ꯐꯔꯕ ꯃꯇꯝꯗꯨꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯋꯥꯁꯤꯡꯕу ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯏꯪ 1891ꯗ ꯊꯣꯛꯈꯤꯕ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ ꯂꯣꯏꯅꯅ ꯏꯪ ꯀꯨꯝꯖꯥ 1904ꯗ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯜꯒꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤꯕ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯊꯧꯅꯥ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯏꯪ ꯀꯨꯝꯖꯥ 1939ꯗ ꯊꯣꯛꯈꯤꯕ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯑꯗꯨꯁꯨ ꯊꯧꯅꯥ ꯐꯔꯕꯤ ꯏꯃꯥꯁꯤꯡ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯈꯨꯠꯁꯦꯝꯒꯤ ꯆꯥꯛ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯆꯠꯊꯗꯨꯅ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯐꯔꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯛꯈꯤꯕ ꯀꯨꯝꯖꯥ 2001ꯒꯤ ꯖꯨꯟ 14ꯗꯒꯤ 18 ꯐꯥꯎꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯏꯅꯤꯁꯤꯌꯟ ꯑꯥꯏꯑꯦꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯄꯤꯁ ꯇꯣꯛꯀꯤ ꯃꯔꯨꯝꯗ without territorial limit haiba wafam yausilakpadagi yaningdaba fongdoktuna thongna faraba lamdamsigi mapari taraga nipana thawai katuna maithiba pikhi
नुमिꯠꯁꯤबꯨ ngasi fauba The Great June Uprising Unity Day haiduna ningsing thoram pangthoktuna ikai khumnari. Manipurgi haukiba thengkhang kayada iramdam asibu thugaina bachatharakiba tongan-tonganba lalong kayada ikhoigi miyamna thawaina pontha piduna thengnaduna lakhiba ngaktani haukiba ing 2023 gi May 3 dagi Kuki narco terroristsingna changsilakiba hingsa yawba landa asida miyoi chani yankhairongi punsi mangkhre miyoi lising humpu henbagi mayum makai amang ata thoan khiduna tongan relief camp singna changjafam lawduna leibada natana miyoi kaya amaso soinai duna leiri amadi miyoi kaya amana ngasi fawbada tongan ba hospital singda ana layeng chathari khwaidagi thamoi sokpo oina Jirbam district ki Borobekra subdivision ki manung chana laiba Jakurador da pikliba angang ahum yauna nupi ahum punna miyoi taruk tamchina hatkibagi thaudok lei makhongda laiba 57 Mountain Division da thabak suba changkiba Laishram Kamal Babu thiba khangdana leiriba si wathok sing asi kawba yaroi maram aduna hauji Kuki narco terroristsing na chatharakli balanda asi lamdam asida leiriba tongan ba civil society organization sing meheroi lup sing meira paibi lup sing amadi khoiraman kaithel phambi ima sing na landa asi thengnabada amadi maithiba pinaba honabada punna mayon amada changsin minabagi matam adu yaurabani chathariba lan asi iramda Manipur asi thugaige haiba lani leibaki pham mi hobagi lan natte haibasi aikhoi pumna makhangminaba matam oire aduga leibaki luchingbani haina leiriba chief minister amadi MLA singna su Kuki narco terrorist singna chatharakli balanda seida tongan ba wafam phongdopagi matam adu natte Kuki narco terrorist singi lan asigi maroi bahorak munna thirubada India lenga ki khut chauna yawi haibasi khangfam toi Kuki singna chathari balanda asigi marumda awang nongpok lamdamda maning makha tambagi lalhau changsiliba lalhau lup sing namthanaba aronba thorang ama India lenga na chathari haibasi su chenba yaroidaba wafamni hauji awang nongpok lamdamda leiriba tongan ba state singi saruk sing dagi machet